Haizingpot numita nupi mayumda changduna cake kakpayauna lamda masigi nat amadi chatnabigi wangmada chathakiba thawong sing adu wakhal thenbadagi chathakibani Meeyam Ngakpiyu haina Manipuri film gi actor Irom Khaba na phongdorakli Langolda laiba World Meteor Organization WMO gi General Headquarter da pangthokpa pawgi mifam amada wafam asi phongdokladuna Khaba na makata na haikibada issue asigi matangda Meeyam na social media da fazadaba wahai wata kaya phongdorakhiba aduna maram oiraga pukning wakhal fathabang ngamdabadagi mahaki machal nupi amadi mahakna haikibasing adu Meeyam Ngakpiyu haina mahakna phongdokhi luhongmada cake kakpagi issue khatang nataba atopa ipanat ipunat liklam ka hena thawdo kaya ama haidi mamangdasu mayamam thokre aigi mamangdasu mayamam thokre wakhal thelawdana aina so cake kakpagi kenojima ai pusalure adubu si punuma se ai sana haujaraga haitare ai ngondagi hauraga punna semdokmina je habagi kenodo ai WMO gi office da laksaraga aina haijabani tongan ba khogi Manipur gi organization singda iraisa singna aina haijaningi se apangba nachani kambiruna Ngakpiyu nu haijari duga aingondagi hauraga khogi Manipur society da cake kakpagi chatnabi adigi tawriba kholiba myam ahenba lakpa korpa si punna koina semdokmina je na aina haijage Amarom da Paugi mifam aduda World Meteor Organization General Headquarter gi General Secretary Longjam Samson hai ngasi WMO na silaga lamdam asigi na chatnabi amadi luhong khongdong bagi matangda khangahai kaya yangna academic discourse ama pangthokhi thauram asida IP Khaba su sarukyana balakhi lamdam asigi chatna lonchat ki matangda khangahai singna phongdokhiba wafam sing aduda wakhal taraktuna mahangna soikhiba sing adu Meeyam Ngakpinaba sengdokpani issue ase hek haurakpadagi WMO na meeting changduna lakpa amadi mamiroi IP Khaba masa laktuna Meeyam Ngakpinaba haikibana maram oiraga lamdam asida lairiba loop singna mahakpu kaukhatpa amadi sengdoknaba khanghanbagi thabak tawbiganu social media pairiba singna su IP Khaba amadi mahaki imung manungda makhata na fazada bawahai wata sijanaduna chai thangbagi thabak lepiyo haina phongdokhi Maitai culture adukki matik wang laigraba khoi culture chanabi leitabagumna tonga mafamjingdagi western dagi natra hagana atoppa mainland India singdagi influence tawsalakanda akhoi gi chanabi du nathaira kan natra hagana akhoi chanabi di mathakta hapchalaga akhoi de hena manghan bayaba muthaba yaba dugumlaba khunai ma oirakriba phibam asida akhoi gi leijariba chanabi sing asibu kallakanda akhoina afaba khunai ma duga akhoina akhoi gi identity duga akhoi culture si asibu yokhalawdaba taragadi yararoi khanbade akhoina atoppa mamangda tawgiba aduga atoppa mafamjingda pangthokhiba cake kapnaba natragana sigumlaba akhoi laimaisida chanadaba mayam thoiba mayam se thokriba thawdo ase matung tabadasu atoppa nyoi khunai se leiba kanagum mamda thoknaba hona biranu aduga akhoi actor Khaba se magi damangta lepira kana magi imung manungda aduga mahak masada hajadaba wahi wata sinaba aduga makhata na tron tawduna mahaki asoiba ranba mayam puthoktana asoiningai macha ama tawbado tawbiranu haibase World Organization gi side thamjage social media paibiriba miyam nasu hajaba wahi na aptok sin tawba ya mongda wai wata sinna biraga akhoi masem sendok binabom changsinji asoiba ma puthoakanda migi punsi sokpa ya badugumba sing ado ngasi haba numisai tokpira kanda actor Khaba gi mathakta tonga ba phajada wai wata sinna bado tawbiranu phunai se kanbada akhoi khudimak ma mathanda nate akhoi khudimangna kanmina mathok ta habado thamjage